State Lengang Kuki MLA Singa Tangdu Purak na Bawari Sanana Bahore Haina. Wari Sanaba Hore Hari Bawafam Asi Manipur Miamgi Mamita Utchai Bani Haina. Imagi Mairagi Meja Coordinator Palumbab Rani Balana Fongdokray. Kasi Manipur Press Club ta pangtukiba Paugi Mifam Amada Wafam Asi Fongdoloduna Rani Balan Hai. India Government ka Pistok Tongna Kraba UNLF Pambay Group Ki Myoy Ahum. NIA na Karamba Wafam Dak Amadi Kari Maram Ki Fachilibano. Thong Asna Manipur Gi Miam Amadi Mama Oibis na India Amadi Manipur Lengak ta Thamlamba Thajaba Pumba Manglay. Peace Talk Agreement to Kraba Group amagi miyoy singbu faning ba matamda faba chatharakliba asina hojik thokliba lan asi theinanaba tholakliba yumda ngasi fawba tumba fangjadraba khungakliba miyoy singi laibakna kadomdano lengak asna khungakliba miyoy singda onsinduna kwaitan tanabagi thabak torakliba asi mama oibis na tumina yengduna laithokloi habasi lengak na khangbiyo Lonina Privilege and Ethics Committee gi warem na separate administration taliba MLA taragi mathakta bakhoi gi maral puthokpa ngamjingai chirak asida MP election tongna paki notice tholakliba asada Manipur ki miyam nam hausa gumpot ki damak party ki mingda icham cham jaba micham miyambu aranba maikaida pubiganu hainusu fongtoki ai moi ko phamin ka pistok ko gi laite lang yu mani sanagi laite Manipur ki simna ngasi di parjada utsai bani oida bangang bani aida tantara mga masjid yang sauna premier diada heading line hapdana bijapuna mut khangan madudana koi Manipur gi honorable na kari wakan karamba mu lon amani pau bibi rakada de madugi kugi mele tarab thamai bapuna madugi waham bugi pau parjada kari karamba om sem sarga kumbi rakada ge sem sarga waraga su sadabi waraga su tamu idale ni baseng mudumatam parjada khangan biyu haja bugi wafam biyu masi sarkar da parjada thamangani abasi haja bugi thambiru ranu kasi honorable adubu puna masing sia cinna bu haibi gera rinme diada bu haibi gera Kogi Emily Tara di Mataputa, Nasi Manipur Lenga Kari to Bigata Matam. Hamjage, Madam Nikari Novo, the rest Ethic Committee Nasu, P. Mangamdriva, Moi Dandishe. Kari Lake Manu, hidden isn't a Kari Lake, but what to talk Mangamdriva Kanda, Madu to talk you, Madu to you, Madu Dandido, Lauring Kandam, Emily Tara, the Yamako, Pong and Laura Pashi, Manipur Macha, Lenga, Lenga, the Yawari Punamaxin. Amuba kalidesan bani hayan amuba kalidesan bani taseng summa bani masimatang na prajada khangan biyo bapam se thamjage ibak masa oiba iram da musunga iba ifuru bijati da nakata manipur su kaliba isa singdu ko tam ta na ka phaba phaninga matam da phaba phuninga matam da phuba masigi sanna bisa makha ta na sata birakan kadi ko sata birakan ta